ꯇꯧꯅꯔꯤꯕ ꯃꯌꯥꯝꯗꯨꯗ ꯑꯆꯧ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯥꯅ ꯆꯪꯁꯤꯜꯂꯒ ꯍꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯍꯦꯟꯔꯤꯅ ꯂꯥꯎꯔꯛꯏ ꯕꯕꯥ ꯌꯨꯝꯗ ꯆꯠꯁꯦ ꯁꯥꯟꯅꯌꯨꯅꯦ ꯐꯥꯝꯁꯤꯗ ꯀꯨꯏꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯆꯧꯁꯨ ꯃꯈꯥ ꯇꯥꯅ ꯍꯪꯒꯦ ꯈꯜꯂꯨꯗ꯭ꯔꯦ ꯃꯨꯊꯤꯅ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯂꯥꯛꯏ ꯍꯦꯟꯔꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯋꯥ ꯉꯥꯡꯗꯨꯅꯇ ꯂꯩꯕ ꯃꯨꯊꯤꯁꯨ ꯉꯁꯤꯒꯤ ꯃꯇꯧꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯑꯆꯧ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯂꯒ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯦꯟꯔꯤꯒꯤ ꯐꯣꯟꯗꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯏ ꯍꯦꯟꯔꯤꯁꯨ ꯌꯦꯡꯂꯨꯕꯗ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯒ ꯃꯥꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯐꯣꯟꯗꯨ ꯃꯈꯥꯗ ꯊꯝꯂꯒ ꯃꯈꯣꯡꯗꯨꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯂꯤ ꯍꯦꯟꯔꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯌꯥꯝ ꯇꯨꯀꯠꯆꯩ ꯊꯥꯖꯕ ꯌꯥꯕ ꯑꯃꯠꯇ ꯅꯠꯇꯦ ꯅꯨꯡꯁꯤꯕꯕꯨ ꯁꯥꯟꯅꯄꯣꯠꯅꯤ ꯈꯟꯕ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯅꯤꯡꯉꯛꯄ ꯋꯥꯈꯜꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯕ ꯑꯍꯦꯟꯕ ꯊꯤꯔꯒ ꯆꯠꯄ ꯅꯣꯏꯒꯤ ꯊꯃꯣꯏꯁꯤꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯃꯁꯤ ꯇꯁꯦꯡꯅ ꯅꯨꯄꯤ ꯈꯨꯗꯤꯡꯒꯤꯔ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯌꯦꯡꯉꯔꯣꯏ ꯌꯨꯝꯁꯨ ꯄꯥꯜꯂꯣꯏ ꯀꯅꯥꯒꯤ ꯅꯨꯄꯤ ꯍꯨꯏ ꯆꯥꯝꯃ ꯂꯣꯏꯔꯒ ꯂꯩꯒꯦ ꯑꯆꯧꯁꯨ ꯇꯨꯃꯤꯟꯅ ꯂꯩ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯨꯗꯦ ꯃꯨꯊꯤ ꯉꯥꯡꯗꯣꯏꯒꯤ ꯃꯌꯥ ꯀꯥꯔꯛꯏ ꯑꯆꯧꯅ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯃꯁꯥꯗ ꯅꯣꯝꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯑꯗꯨꯗꯒꯤ ꯃꯨꯊꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯍꯦꯟꯔꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯆꯪꯉꯛꯏ ꯂꯩꯃ ꯍꯦꯟꯔꯤ ꯎꯕꯗ ꯍꯩꯃ ꯏꯕꯨꯡꯉꯣ ꯅꯪ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ ꯍꯦꯟꯔꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯅ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯒ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯂꯩꯃꯅ ꯃꯩꯕꯥ ꯏꯕꯨꯡꯉꯣꯁꯦ ꯀꯩꯗꯧꯔꯒꯦ ꯐꯤꯔꯣꯟꯒ ꯂꯣꯏꯅ ꯆꯣꯠꯂꯤꯁꯤꯕꯣ ꯑꯆꯧꯅ ꯃꯃꯥ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯌꯨꯝ ꯌꯧꯕꯒ ꯃꯨꯊꯤꯗ ꯍꯪꯒꯦ ꯇꯧꯔꯤꯕꯅꯤ ꯂꯩꯃꯅ ꯃꯨꯊꯤ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗꯤ ꯃꯨꯊꯤꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦ ꯍꯌꯦꯡ ꯍꯥꯏꯒꯦ ꯑꯩ ꯇꯦꯟꯁꯟ ꯌꯥꯝ ꯂꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯂꯩꯃꯒ ꯑꯆꯧꯒ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯄꯤꯛꯇ꯭ꯔꯨꯅ ꯃꯃꯥ ꯄꯥꯕꯗꯣ ꯉꯁꯤ ꯍꯜꯂꯛꯑꯣꯏꯗ꯭ꯔꯣ ꯃꯤꯠꯈꯨꯅ ꯉꯁꯤꯗꯤ ꯑꯥꯗ ꯂꯩꯅꯤ ꯍꯥꯏꯕꯅꯦ ꯄꯤꯛꯇ꯭ꯔꯨꯅ ꯃꯃꯥ ꯍꯟꯗꯛꯇꯤ ꯌꯥꯎꯁꯪꯗ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯂꯩꯗꯧꯅꯤꯀꯣ ꯅꯍꯥꯟꯃꯨꯛꯁꯨ ꯂꯩꯕꯤꯗꯦ ꯂꯩꯗꯣꯏꯅꯦ ꯍꯟꯗꯛꯇꯤ ꯏꯆꯥꯒꯤꯅꯦ ꯅꯣꯏ ꯄꯥꯕꯅꯁꯨ ꯂꯩꯕꯤꯅꯤ ꯍꯥꯏꯕꯅꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯇꯣꯝꯇ ꯍꯔꯥꯎꯖꯩ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ ꯅꯨꯄꯤ ꯇꯥꯕ꯭ꯔꯣ ꯄꯤꯛꯇ꯭ꯔꯨ ꯉꯛꯅ ꯄꯥꯕ ꯃꯤꯠꯈꯨꯠꯁꯨ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ ꯇꯣꯝꯕꯤ ꯉꯁꯤ ꯍꯜꯂꯣꯏ ꯍꯥꯏꯔꯒ ꯍꯜꯂꯛꯄꯗꯨꯗ ꯌꯥꯝ ꯉꯛꯅ ꯀꯩꯅꯣ ꯇꯥꯃꯣ ꯉꯁꯤ ꯍꯜꯂꯣꯏ ꯍꯥꯏꯗꯥꯏꯅꯦ ꯇꯣꯝꯕꯤ ꯉꯁꯥꯏꯒꯤ ꯑꯁꯥꯎꯕ ꯎꯠꯊꯣꯛꯇ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇ ꯎꯠꯂꯛꯏ ꯌꯨꯝꯁꯤꯗ ꯑꯩꯅ ꯍꯜꯂꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯀꯩꯅꯣ ꯑꯩꯗꯤ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ ꯇꯣꯝꯕꯤꯅ ꯑꯁ ꯌꯥꯔꯦꯁꯦ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯍꯥꯞꯇꯤꯌꯦ ꯉꯁꯤ ꯍꯜꯂꯣꯏ ꯍꯥꯏꯕꯗꯨꯗ ꯇꯣꯝꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯁꯥꯎꯕ ꯎꯠꯂꯨꯕꯁꯨ ꯌꯥꯗꯕꯒꯨꯝ ꯇꯧ ꯃꯍꯥꯛ ꯃꯁꯥꯅꯁꯨ ꯍꯜꯂꯣꯏ ꯍꯥꯏꯖꯔꯝꯕꯅꯤ ꯃꯤꯠꯈꯨꯅ ꯑꯃꯨꯛ ꯍꯪꯉꯛꯏ ꯆꯥꯛ ꯈꯔ ꯊꯥꯡꯒꯠꯂꯨꯔꯣ ꯌꯥꯔꯦ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯑꯗꯨ ꯊꯛꯑꯒ ꯇꯨꯝꯃꯒꯦ ꯄꯤꯛꯇ꯭ꯔꯨꯅ ꯄꯥꯕ ꯑꯩꯒꯤ ꯑꯆꯥꯄꯣꯠꯇꯤ ꯊꯣꯏꯕꯤ ꯄꯥꯕ ꯉꯁꯤꯗꯤꯅꯦ ꯏꯆꯥꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯇ꯭ꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯂꯩꯕꯤꯔꯒꯦ ꯍꯣꯏ ꯄꯥꯕ ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯀꯗꯔ ꯇꯧꯁꯤꯟꯅꯅꯤꯀꯣ ꯃꯤꯠꯈꯨ ꯏꯁꯤꯡꯗꯨ ꯄꯨꯔꯛꯂꯒ ꯄꯤꯔꯛꯏ ꯇꯥꯃꯣ ꯏꯁꯤꯡꯁꯤꯗ ꯂꯩꯖꯔꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯊꯕꯛ ꯆꯠꯀꯅꯤ ꯁꯣꯝꯗꯗꯤ ꯂꯩꯃ ꯃꯆꯥꯒꯤ ꯈꯟꯕꯗ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯄꯥꯛꯂꯕ ꯆꯥꯎꯔꯕ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯉꯛꯄꯅ ꯊꯜꯂꯕ ꯀꯌా ꯑꯃꯁꯨ ꯏꯁꯣꯔꯅ ꯊꯝꯕꯤꯔꯝꯂꯤ ꯁꯤꯗ ꯅꯠꯇꯅ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕꯁꯨ ꯑꯉꯛꯄ ꯀꯌꯥ ꯂꯩꯔꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯥꯎꯆꯦ ꯀꯌꯥꯗꯁꯨ ꯑꯉꯛꯄꯅ ꯊꯜꯂꯕ ꯑꯀꯤ ꯇꯨꯖꯨꯡꯕꯇ ꯅꯠꯇꯅ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯉꯁꯤꯁꯨ ꯑꯉꯛꯄꯒꯤ ꯍꯤꯗꯥꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯍꯦꯟꯔꯤꯁꯨ ꯏꯔꯣꯏꯅꯅ ꯌꯥꯎꯔꯔꯦ ꯂꯩꯃ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯆꯪꯉꯒ ꯌꯥꯝ ꯇꯞꯅ ꯐꯣꯟꯗ ꯑꯗꯨꯅꯤ ꯐꯖꯅ ꯍꯥꯞꯄꯨꯀꯣ ꯃꯃꯤꯡꯒ ꯐꯣꯇꯣꯒꯗꯤ ꯍꯥꯞꯀꯅꯨ ꯂꯩꯐꯝꯁꯤꯃ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯞꯄꯨ
ꯆꯍꯤꯅ ꯀꯨꯟꯃꯉꯥꯃꯨꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯍꯥꯏꯌꯨꯀꯣ ꯃꯁꯛꯀꯤ ꯋꯥꯗꯤꯅꯦ ꯏꯕꯨꯡꯉꯣꯅ ꯂꯥꯛꯑꯒ ꯑꯄꯥꯝꯕ ꯈꯟꯖꯁꯅꯤ ꯍꯣꯏ ꯃꯦꯗꯥꯝ ꯍꯥꯞꯆꯒꯦ ꯑꯗꯣ ꯃꯥꯒꯤ ꯃꯔꯜ ꯑꯗꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯨ ꯍꯥꯞꯇꯣꯏꯔꯣ ꯍꯣ ꯂꯥꯏꯔꯤꯛꯇꯣ ꯐꯥꯎ ꯇꯝꯕ ꯂꯣꯏꯅ ꯂꯣꯏꯔꯦ ꯃꯁꯥꯁꯨ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯌꯦ ꯂꯧ ꯄꯔꯤ 10 ꯇꯇꯥ 50 ꯂꯩ ꯗꯨꯀꯥꯟ ꯑꯗꯨꯛ ꯂꯩ ꯍꯥꯏꯖꯤꯜꯂꯨꯅꯦ ꯂꯩꯃ ꯃꯃꯤꯠ ꯃꯅꯥꯒ ꯆꯣꯡꯊꯣꯛꯈꯩ ꯑꯔꯣꯏꯕꯤꯗ ꯍꯥꯏꯔꯝꯃꯤ ꯌꯥꯔꯕꯣ ꯁꯤꯅ ꯍꯥꯏꯗꯧꯕ ꯂꯩꯔꯤꯕꯣ ꯂꯩꯔꯝꯗꯧꯗꯤ ꯃꯥꯟꯗ꯭ꯔꯦꯕꯣ ꯑꯣ ꯉꯥꯏꯈꯣ ꯃꯣꯏꯒꯤ ꯗꯥꯏꯃꯟꯒꯗꯣ ꯃꯇꯨꯝ ꯄꯤꯛꯆꯔꯗ ꯍꯥꯞꯆꯤꯜꯂꯨ ꯁꯅꯥꯒꯁꯦ ꯀꯥꯏꯗ ꯄꯤꯛꯆꯔꯅꯣ ꯈꯔ ꯋꯥꯏꯔꯒ ꯍꯥꯞꯆꯤꯜꯂꯨ ꯑꯁ ꯁꯤꯗꯤ ꯂꯥꯁꯇ ꯏꯗꯤꯇꯔ ꯑꯣꯏꯅ ꯖꯦꯜ ꯌꯧꯕ ꯁꯣꯏꯗ꯭ꯔꯦ ꯌꯧꯔꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯀꯣꯟꯅ ꯁꯦꯡꯗꯣꯛꯑꯒ ꯂꯣꯏꯔꯦ ꯑꯗꯒꯤ ꯅꯣꯏꯒꯤ ꯐꯦꯁꯕꯨꯛ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯗꯁꯨ ꯊꯥꯒꯠꯂꯨ ꯑꯄꯥꯝꯕ ꯌꯥꯎꯔꯒ ꯃꯔꯥꯏ ꯂꯥꯛꯆꯅꯤ ꯅꯣꯏꯒꯤ ꯀꯦꯁꯤꯟꯕꯤ ꯒꯥꯏꯗꯣ ꯑꯗꯨ ꯇꯧꯈꯣꯀꯣ ꯑꯉꯥꯡ ꯃꯥꯟꯅꯕ ꯐꯅꯤ ꯃꯦꯗꯥꯝ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦ ꯍꯣꯏ ꯐꯔꯦ ꯅꯪꯅ ꯐꯅꯕ ꯂꯣꯏꯅ ꯍꯦꯛꯁꯤꯜꯂꯛꯑꯣ ꯂꯩꯃ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯕ ꯇꯨꯡꯗ ꯊꯣꯔꯛꯏ ꯃꯥ ꯎꯕꯗ ꯑꯆꯧꯅ ꯍꯩ ꯅꯪꯗꯤ ꯑꯍꯤꯡꯁꯤꯗ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ ꯑꯣ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄꯁꯤꯁꯨ ꯁꯨꯝ ꯄꯥꯟꯅꯔꯒ ꯂꯩꯔꯒꯦ ꯍꯥꯏꯕꯤꯔꯤꯕ꯭ꯔꯣ ꯃꯣꯏꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯍꯦꯟꯔꯤꯁꯨ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯑꯦꯛꯁꯔꯁꯥꯏꯁ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯃꯥ ꯎꯕꯗ ꯂꯩꯃ ꯆꯪꯁꯤꯜꯂꯛꯑꯒ ꯏꯕꯨꯡꯉꯣ ꯏꯃꯥ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦ ꯂꯥꯎꯅꯦ ꯍꯦꯟꯔꯤꯗꯤ ꯃꯅꯥꯗ ꯍꯥꯞꯄꯤꯕ ꯍꯦꯗꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯀꯩꯗꯧꯔꯒꯦ ꯍꯩ ꯅꯠꯇꯦ ꯅꯪꯕꯨ ꯃꯣꯏꯒꯤ ꯂꯥꯏꯀꯤ ꯍꯥꯏꯗꯨ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯂꯥꯏꯀꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯂꯥꯏꯒꯤ ꯄꯣꯠꯂꯣ ꯑꯁ ꯅꯠꯇꯦꯗ ꯑꯃ ꯃꯣꯏꯒꯤ ꯖꯒꯣꯏꯒ ꯁꯥꯕ ꯑꯃ ꯂꯩꯕꯗꯣ ꯁꯛꯀ ꯐꯖꯍꯟꯕꯗꯣ ꯍꯦꯟꯔꯤ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯂꯥꯏꯀꯤꯔꯣ ꯀꯩꯅꯣ ꯏꯃꯥ ꯇꯧꯒꯦ ꯍꯥꯏꯔꯣ ꯏꯃꯥ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯑꯩ ꯅꯠꯇꯦꯅꯦ ꯅꯪ ꯇꯧ ꯍꯥꯏ ꯋꯥꯅꯤ ꯚꯨꯠꯀ ꯑꯣꯟꯕ ꯌꯥꯏ ꯁꯥꯕ ꯌꯥꯏ ꯍꯥꯏꯗꯥꯏꯅꯦ ꯑꯩꯕꯨ ꯌꯣꯡꯁꯥꯎ ꯍꯥꯏꯔꯣ ꯍꯩꯃꯥ ꯅꯪ ꯁꯤꯗꯤ ꯄꯪꯈ꯭ꯔꯦꯍꯦ ꯅꯪꯒꯤ ꯅꯀꯣꯛ ꯑꯇꯥꯡꯕꯗꯣ ꯁꯝ ꯃꯈꯜ ꯍꯥꯞꯄ ꯌꯥꯏ ꯍꯥꯏꯗꯥꯏꯅꯦ ꯍꯥꯞꯆꯤꯜꯂꯨ ꯑꯉꯥꯡ ꯃꯆꯥꯒ ꯃꯥꯜꯂꯨ ꯅꯨꯄꯤ ꯌꯥꯝ ꯉꯥꯎꯅꯅꯕ ꯋꯥꯊꯤꯗꯤ ꯌꯥꯔꯦ ꯏꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯩ ꯈꯪꯉꯦ ꯍꯩ ꯄꯪꯅꯨꯅꯦ ꯅꯪꯕꯣ ꯍꯦꯟꯔꯤ ꯊꯧꯋꯥ ꯁꯥꯗꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯇꯣꯝꯕꯤ ꯊꯕꯛ ꯆꯠꯅꯕ ꯉꯟꯅ ꯂꯣꯏꯁꯤꯜꯂꯤ ꯃꯤꯠꯈꯨ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯄꯤꯔꯤ ꯏꯕꯦꯝꯃ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯇ꯭ꯌꯨꯁꯟ ꯆꯠꯅꯕ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠꯇꯨ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯒ ꯉꯝꯃꯔꯣꯏ ꯉꯁꯤꯗꯤ ꯑꯩ ꯆꯠꯂꯔꯣꯏ ꯆꯩ ꯂꯥꯛꯇ꯭ꯔꯤꯉꯩꯅꯦ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨ ꯃꯤꯒꯤ ꯃꯆꯥꯅꯅꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯏꯟꯊꯤꯅ ꯄꯥ ꯈꯣꯠꯇꯅ ꯂꯩꯔꯤꯌꯦ ꯅꯪꯅ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 7 ꯀꯥꯔ ꯐꯥꯎꯕ ꯃꯁꯤꯗꯩꯁꯤꯗ ꯅꯣꯡꯃꯒꯤ ꯀꯩꯝꯇ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯈꯨꯝꯂꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯅꯥꯅꯅꯣ ꯍꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯣꯏꯅ ꯐꯖꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯍꯜꯂꯝꯕ ꯀꯩ ꯀꯥꯏꯒꯦ ꯃꯌꯦꯛ ꯆꯠꯅꯕ ꯐꯨꯗꯅ ꯇꯥꯛꯂꯛꯄ ꯌꯥꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯍꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯄꯥꯎ ꯌꯥꯗ꯭ꯔꯤꯁꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯀꯔꯤ ꯐꯤꯕꯝꯗ ꯑꯣꯏꯔꯝꯅꯤ ꯅꯪ ꯑꯣ ꯑꯩꯅ ꯐꯅ ꯄꯥꯎ ꯌꯥꯗ꯭ꯔꯁꯨ ꯅꯣꯏꯅ ꯅꯝꯗꯅ ꯄꯥꯍꯟꯕ ꯀꯩ ꯀꯥꯏꯒꯦ ꯐꯨꯗꯅ ꯆꯩꯗꯅ ꯍꯧꯖꯤꯛ ꯆꯥꯎꯔꯀꯥꯟꯁꯤꯗ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯒꯅ ꯍꯩꯇꯦ ꯇꯥꯅꯤꯡꯗꯦꯀꯣ ꯃꯤꯒꯤ ꯃꯆꯥꯗꯧꯅ ꯕꯣꯔꯗꯤꯡꯗ ꯊꯝꯃꯒ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯍꯩꯍꯜꯂꯝꯕ ꯀꯩ ꯀꯥꯏꯒꯦ ꯃꯤꯠꯈꯨꯠꯁꯨ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯅꯥꯗꯨ ꯂꯩꯔꯒ ꯆꯤꯡꯈꯠꯂꯤ ꯑꯌꯣꯃ ꯍꯤꯡꯆꯥꯕꯤ ꯁꯤꯔꯦ ꯊꯥꯗꯣꯛꯑꯣ ꯅꯆꯤꯟꯗꯣ ꯈꯨꯝꯈꯤꯗ꯭ꯔꯣ ꯂꯝ ꯍꯦꯟꯈꯤꯗ꯭ꯔꯣ ꯅꯪ ꯄꯤꯛꯇ꯭ꯔꯨꯁꯨ ꯍꯧꯒꯠꯅꯤꯡꯗ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠꯀꯗꯨ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯇꯧꯔꯒ ꯃꯃꯥ ꯃꯤꯠꯈꯨꯅ ꯆꯠꯂꯣ ꯅꯅꯦꯡ ꯈꯣꯝꯗꯣꯝꯕꯤ ꯍꯣꯏꯗ ꯊꯣꯛꯑꯝꯃꯣ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯏꯀꯥꯏ ꯉꯝꯃꯔꯣꯏ ꯑꯃꯨꯛ ꯉꯥꯡꯉꯛꯑꯗꯤ ꯅꯪꯉꯣꯟꯗ ꯆꯥ ꯊꯛꯄ ꯌꯥꯔꯣꯏꯅꯦ ꯍꯥꯏꯔꯛꯄ꯭ꯔꯣ ꯑꯩ ꯂꯥꯛꯑꯒ ꯄꯩꯁꯥ ꯄꯤꯒꯦ ꯍꯥꯏꯌꯨ ꯍꯥꯏꯔꯛꯑꯦ ꯊꯛꯄ ꯌꯥꯔꯣꯏꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯍꯪꯇꯥꯔꯦꯗꯅ ꯄꯤꯛꯇ꯭ꯔꯨ ꯁꯧ ꯂꯥꯡꯂꯒ ꯀꯩꯗꯧ ꯍꯪꯗꯣꯏꯕ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯣ ꯑꯩ ꯊꯛꯑꯝꯃꯗꯣꯏꯅꯤ ꯄꯤꯛꯇ꯭ꯔꯨ ꯇꯨꯏꯁꯟꯅꯤ ꯍꯥꯏꯅ ꯂꯥꯛꯏꯕꯗꯨ ꯅꯣꯡꯃꯒꯤ ꯆꯥ ꯊꯛꯇ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯕ ꯑꯉꯥꯡ ꯅꯠꯇꯦ ꯃꯁꯥꯒꯤ ꯍꯦꯕꯤꯠ ꯑꯣꯏꯈ꯭ꯔꯦ ꯍꯅꯨꯕꯤ ꯑꯃꯗꯒꯤ ꯍꯦꯜꯂꯤ ꯍꯣꯇꯦꯜ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯆꯥ ꯄꯤꯌꯨ ꯇꯟ ꯆꯥꯒꯦ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯀꯣꯟꯅ ꯂꯥꯛꯄ ꯃꯤꯁꯤꯡꯗꯨ ꯁꯨꯝ ꯆꯥꯔꯒ ꯆꯠꯈꯤ ꯃꯥ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯍꯣꯇꯦꯜ ꯐꯝꯕꯤꯗꯨꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯄꯣꯠ ꯆꯩ ꯇꯝꯂꯤꯉꯩ ꯃꯔꯥꯡ ꯇꯧꯕꯗꯨꯗ ꯄꯤꯛꯇ꯭ꯔꯨꯁꯨ ꯁꯨꯝ ꯂꯩꯔꯝꯕꯗꯨ ꯋꯥꯔꯛꯂ ꯃꯥꯜꯂꯤ ꯈꯧꯗꯦꯝꯂꯛꯏ
ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯤ ꯇꯥꯔꯝꯗꯦ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯇꯥꯔꯛꯂ ꯃꯥꯜꯂꯤ ꯍꯣꯇꯦꯜ ꯐꯝꯕꯤꯗꯨ ꯅꯣꯛꯂꯒ ꯑꯩꯈꯣꯏ ꯄꯤꯛꯇ꯭ꯔꯨ ꯂꯥꯛꯑꯦ ꯍꯥꯏꯕ ꯁꯥꯏꯟ ꯇꯧꯔꯛꯑꯦꯗꯅ ꯄꯤꯔꯒꯦ ꯄꯤꯛꯇ꯭ꯔꯨ ꯃꯌꯥꯝꯗꯨꯅ ꯐꯥꯒꯤ ꯐꯅꯥꯏ ꯇꯧꯕ ꯃꯌꯥꯝꯗꯨ ꯏꯀꯥꯏꯗꯨꯅ ꯂꯨꯛꯊꯈꯤꯕꯗꯒꯤ ꯍꯪꯒꯠꯂꯛꯇꯦ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯇꯨꯏꯁꯟ ꯂꯥꯛꯏ ꯄꯨꯡꯈꯥꯏ ꯑꯃꯗꯤ ꯍꯦꯜꯂꯕꯅꯤ ꯑꯣꯖꯥꯅ ꯉꯥꯡꯕ ꯁꯨꯛꯇꯥ ꯇꯥꯗꯦ ꯑꯣꯖꯥꯗꯨꯅ ꯂꯥꯛꯑꯕ ꯅꯪ ꯈꯪꯅꯤ ꯉꯁꯤꯗꯤ ꯅꯪ ꯁ꯭ꯀꯨꯜꯒ ꯆꯠꯍꯜꯂꯣꯏꯌꯦ ꯑꯍꯤꯡꯁꯨ ꯁꯤꯗ ꯂꯦꯛꯍꯟꯗꯣꯏꯅꯤ ꯅꯁꯥꯒꯤ ꯇꯨꯏꯁꯟ ꯃꯇꯝ ꯐꯥꯎꯕ ꯈꯪꯗꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯒꯤ ꯍꯦꯜꯂꯦꯅꯦ ꯄꯤꯛꯇ꯭ꯔꯨ ꯉꯝꯅꯕ ꯈꯨꯝꯂꯛꯏ ꯁꯔ ꯑꯩꯈꯣꯏ ꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯑꯗꯨꯅꯅꯤ ꯅꯄꯥꯅ ꯈꯔ ꯀꯟꯅ ꯅꯩꯌꯨ ꯁꯕꯖꯦꯛ ꯁꯨꯅꯕ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯁꯤꯅ ꯂꯣꯏꯔꯦꯅꯦ ꯑꯁꯨꯝꯅ ꯇꯨꯏꯁꯟ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯀꯣꯛꯆꯥꯎꯅ ꯑꯣꯏ ꯉꯥꯏꯈꯣ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠꯇꯨ ꯈꯨꯖꯤꯜꯂꯒ ꯑꯩꯉꯣꯟꯗꯔꯣ ꯀꯣꯛꯆꯥꯎꯅ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯗꯅꯣ ꯄꯤꯛꯇ꯭ꯔꯨꯅ ꯀꯩꯅꯣ ꯖꯦꯝꯁꯅ ꯃꯥꯅ ꯅꯪ ꯄꯥꯝꯃꯤ ꯀꯣꯏꯅꯔꯁꯤ ꯍꯥꯏꯕꯅꯦ ꯄꯤꯛꯇ꯭ꯔꯨ ꯊꯧꯒ ꯁꯥꯕꯤꯕ ꯅꯠꯇꯦ ꯃꯥꯅ ꯊꯣꯛꯄ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯥ ꯄꯥꯝꯗꯦ ꯅꯪ ꯄꯥꯝꯃꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯖꯦꯝꯁ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯏ ꯍꯥ ꯄꯤꯛꯇ꯭ꯔꯨꯅ ꯍꯥꯟꯅꯗꯤ ꯅꯪ ꯄꯥꯝꯃꯦ ꯑꯩ ꯖꯦꯝꯁꯇꯤ ꯍꯥꯟꯅꯗꯒꯤ ꯄꯤꯛꯇ꯭ꯔꯨꯕꯨ ꯍꯣꯞ ꯆꯥꯖꯕꯅꯤ ꯃꯥꯒꯤ ꯃꯔꯨꯞꯅ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ ꯄꯤꯛꯇ꯭ꯔꯨꯅ ꯄꯉꯥꯡꯗ ꯉꯥꯡꯕꯗꯨ ꯑꯍꯣꯏꯕꯒꯤ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ ꯑꯃꯤꯇꯥ ꯍꯣꯏꯁꯨ ꯂꯛꯅꯔꯛꯏ ꯗꯥ ꯖꯦꯝꯁ ꯅꯪ ꯀꯩ ꯈꯜꯂꯤꯅꯣ ꯃꯤꯅ ꯄꯥꯝꯃꯦ ꯍꯥꯏꯁꯤꯕꯣ ꯖꯦꯝꯁ ꯊꯃꯣꯏꯗꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕꯅꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯥꯀꯟꯗ ꯀꯣꯛꯆꯥꯎ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯖꯦꯝꯁ ꯁꯨꯛꯊꯔꯒ ꯑꯗꯣ ꯅꯪ ꯀꯣꯛꯆꯥꯎꯅ ꯄꯥꯝꯃꯦ ꯍꯥꯏꯕꯅꯤ ꯃꯉꯣꯟꯗ ꯌꯥꯗꯣꯏꯔꯣ ꯃꯥꯗꯩꯗꯤ ꯑꯩꯅ ꯌꯥꯝ ꯐꯕꯅꯤ ꯀꯣꯛꯆꯥꯎꯁꯨ ꯁꯧꯒꯠꯂꯛꯏ ꯖꯦꯝꯁꯀꯤ ꯃꯃꯥꯏꯗ ꯀꯤꯅ ꯊꯤꯟꯖꯜꯂꯤ ꯖꯦꯝꯁꯁꯨ ꯀꯣꯛꯆꯥꯎꯒꯤ ꯃꯃꯥꯏꯗ ꯊꯤꯜꯂꯤ ꯑꯅꯤꯗꯨ ꯑꯋꯣꯏꯕꯒꯤ ꯐꯨꯒꯥꯏꯅꯔꯛꯏ ꯄꯤꯛꯇ꯭ꯔꯨ ꯍꯣꯏꯁꯨ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯇꯨꯃꯤꯟꯅ ꯃꯣꯏꯁꯨ ꯄ꯭ꯔꯞ ꯆꯦꯟꯈ꯭ꯔꯦ ꯃꯣꯏꯁꯨ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯃꯊꯣꯡ ꯈꯪꯕ ꯅꯠꯇꯦ ꯑꯃꯒ ꯑꯃꯒ ꯂꯛꯅꯔꯒ ꯁꯥꯟꯅꯕꯒꯤ ꯋꯥꯅꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯌꯨꯝ ꯌꯧꯕꯒ ꯁ꯭ꯀꯨꯜ ꯆꯠꯅꯤ ꯍꯥꯏꯅ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯤ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯀꯥꯕꯛ ꯍꯥꯝꯂꯒ ꯃꯤꯠꯈꯨꯅ ꯍꯩ ꯅꯁꯥ ꯅꯎꯒꯗꯣ ꯐꯖꯅ ꯁꯦꯡꯗꯣꯛꯑꯒ ꯆꯠꯂꯨ ꯌꯥꯝ ꯊꯨꯅ ꯆꯠꯂꯨ ꯃꯈꯣꯡ ꯐꯥꯎ ꯆꯣꯠꯇꯦꯅꯦꯁꯦ ꯐꯅꯗꯨꯝ ꯐꯖꯃꯜꯂꯤ ꯍꯜꯂꯛꯑꯒ ꯏꯔꯨꯗꯣꯏꯅꯤ ꯉꯥꯅꯨ ꯏꯔꯨꯞꯄꯗꯧꯅ ꯇꯨꯔꯦꯜꯗ ꯏꯔꯨ ꯄꯨꯔꯒ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯐꯨꯋꯥꯎꯅꯔꯒ ꯍꯜꯂꯛꯎ ꯅꯣꯏꯗꯤ ꯀꯅꯥꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯑꯣꯏꯔꯝꯅꯣꯒꯦ ꯑꯩ ꯊꯦꯡꯉꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯁꯦ ꯅꯠꯇꯦꯅꯦ ꯅꯪꯅ ꯉꯁꯤ ꯊꯋꯥꯏ ꯑꯁꯨꯛ ꯌꯥꯎꯔꯛꯏꯁꯤꯅ ꯀꯩ ꯅꯨꯃꯤꯠꯅꯣ ꯆꯨꯝꯃꯤꯅꯦꯍꯦ ꯉꯁꯤ ꯊꯥꯡꯖꯅꯤ ꯁꯨꯇꯤ ꯉꯟꯅ ꯊꯥꯗꯣꯏ ꯅꯠꯇ꯭ꯔꯥ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ ꯇꯁꯦꯡꯅ ꯄꯤꯛꯇ꯭ꯔꯨ ꯏꯉꯥꯎ ꯉꯥꯎꯖꯩ ꯃꯊꯣꯡꯁꯨ ꯀꯌꯥ ꯆꯥꯗꯦ ꯑꯉꯥꯡꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩ ꯃꯈꯨꯠꯀꯗꯨ ꯃꯆꯦꯠ ꯂꯥꯡꯉꯤ ꯒ꯭ꯂꯥꯁꯔꯤꯟ ꯇꯩꯔꯤꯅꯦ ꯇꯧꯔꯤꯗꯨ ꯃꯁꯥꯗꯨ ꯀꯃꯥꯏꯅ ꯂꯨꯅꯤ ꯅꯥꯅꯤ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯈꯨꯡꯒꯪꯅꯒ ꯑꯣꯏꯔꯦ ꯆꯦꯟꯕ ꯆꯣꯡꯕꯒ ꯇꯧꯗꯨꯅꯇ ꯂꯩꯕꯅꯅꯤ ꯁꯣꯝꯗ ꯍꯦꯟꯔꯤ ꯋꯥꯛ ꯑꯥꯎꯠ ꯇꯧꯔꯨꯔꯒ ꯍꯜꯂꯛꯄꯗ ꯖꯦꯅꯨ ꯃꯥ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯆꯣꯡꯊꯣꯛꯀꯦ ꯇꯧꯅ ꯂꯥꯎꯔꯛꯏ ꯍꯩ ꯍꯥꯏꯕ ꯐꯥꯎꯕ ꯅꯪꯗꯦ ꯖꯦꯅꯨ ꯆꯦꯟꯁꯤꯜꯂꯛꯑꯒ ꯍꯦꯟꯔꯤꯗ ꯆꯣꯡꯈꯠꯂꯒ ꯍꯔꯥꯎꯕꯩ ꯀꯩꯕꯣꯏ ꯁꯔꯥꯛ ꯁꯥꯟꯅꯔꯛꯏ ꯍꯦꯟꯔꯤꯒꯤ ꯐꯤꯔꯣꯜꯒꯗꯨ ꯂꯣꯏꯅ ꯃꯣꯠꯂꯦ ꯍꯦꯟꯔꯤ ꯃꯈꯣꯡꯅ ꯊꯣꯛ ꯂꯥꯎꯅ ꯀꯥꯎꯏ ꯅꯃꯥꯏꯕꯠ ꯃꯁꯤꯗꯤ ꯖꯦꯅꯨꯁꯨ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯆꯦꯟꯊꯣꯛꯂꯛꯏ ꯑꯗꯨꯒ ꯈꯔ ꯆꯠꯊꯣꯛꯂꯒ ꯁꯔꯥꯛ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯈꯣꯡꯂꯤ ꯍꯦꯟꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯕꯁꯨ ꯀꯤꯒꯨꯝ ꯇꯧ ꯍꯦꯟꯔꯤ ꯑꯃꯣꯠꯄꯗꯨ ꯇꯩꯊꯣꯛꯅ ꯃꯨꯊꯤ ꯍꯨꯏꯁꯤ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯌꯥꯗ꯭ꯔꯣ ꯅꯪ ꯑꯣꯏꯅꯀꯣ ꯆꯩ ꯂꯥꯛꯀꯅꯤ ꯃꯨꯊꯤꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯆꯥꯊꯣꯛꯑꯁꯦꯅ ꯑꯗꯩꯗꯤ ꯅꯪ ꯁꯣꯏꯔꯣꯏ ꯅꯌꯥꯗꯣ ꯊꯨꯗꯦꯛꯄꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯁꯧꯅ ꯈꯥꯡꯕ ꯉꯝꯗꯦ ꯅꯇꯨꯒ ꯐꯪꯉꯔꯣꯏ ꯅꯪ ꯅꯨꯄꯤ ꯊꯤꯗꯧ ꯁꯔꯨꯛꯅꯦ ꯍꯨꯏ ꯍꯧꯗꯣꯡ 10 ꯂꯣꯏꯌꯨ ꯍꯥꯏꯔꯁꯨꯅꯦ ꯑꯩ ꯂꯣꯏꯔꯒꯦ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯤ ꯁꯥꯏꯀꯜ ꯑꯃꯗ ꯄꯣꯠ ꯈꯔ ꯏꯜꯂꯒ ꯆꯪꯉꯛꯏ ꯃꯗꯨ ꯎꯕꯗ ꯖꯦꯅꯨꯅ ꯆꯣꯡꯁꯤꯜꯂꯒ ꯈꯣꯡꯕꯗ ꯂꯣꯏꯔꯦ ꯍꯦꯟꯔꯤ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯨꯊꯤ ꯀꯅꯥꯅ ꯅꯨꯄꯥꯁꯤꯗꯤ ꯃꯨꯊꯤꯅ ꯉꯔꯥꯛꯄꯤꯅ ꯂꯥꯛꯈꯤꯕꯗꯨꯅꯦ ꯄꯥꯆꯧꯅ ꯑꯩꯈꯣꯏ ꯁꯤꯗ ꯊꯕꯛ ꯈꯔ ꯃꯅꯤꯡꯒꯤ ꯇꯦꯡꯀꯤ ꯆꯟꯕꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯕꯅꯦ ꯍꯦꯟꯔꯤꯅ ꯑꯣ ꯍꯨꯏꯁꯤ ꯀꯥꯃꯣ
Tombi changanga pochai du thammi. Laimana. Tombi cha thaksise. Tombi cha du thakna hairei. Inau di kai honariba. Henry na. Tamo, ai school ama kapuri. Oza oiriro. Henry na. Natera, ai na lingkhat pane. Founder su principal su ai na oye. Tombi na. Ai gi sune nacha nupi ama khak leiri. Ma su handakti tampan ba ngamaroi. Mathang chahi dagi tamalage. Henry kai su thausarudi. Hoi, adudi ai changage. Laimana. Ibungo, nasum na mana basidine macha lekre. Nangna kai doriba. Imana mahainarabani ko. Henry nupi gi maramda palakpasi magi khwaidagi khwaidau thitpini. Taningde ko, wathi am tawno. Hanu thangda chopningdradi na tumina layo. Achawna. Wathi na tene nangbo. Ai sune ai gi maru bimol gi macha nupi Ilizado. Masu hoji Rimstra medical tamba roshila abani. Sakta chuda awat pam ta leite. Ai na haibadagi mi yar abani. Laimana. Moi basu han haiba yadro. Ai na su ani ni hairise. Apamba makhanna bana. Muthina. Ini asang mina photo lisimu pirakidaina. Nupi khalwana. Henry sauraga. Kaino noi khalisibo. Laimana. Ibungo. Khara haibadane nasana bab khara tanasiko. Wathi ngangbada harengdaba muthini tan chana. Nate sibu hongnabra haiba. Magi asangbi haibro angaubi haibro. Maduna kanagi Koreagi photo wa kaiwo khomdana pura laido. Ma soidrabani ko. Laima khon kalapna. Hai muthi nasakna nasak thibane nang. Henry makutta pairam kaptu laktana langi. Noina hek loisilo aise. Noina palo aise. Nupido imaga babagana amamam lawraga layo. Aingona nupigi wa hawdoladi ne. Aidi yumsida panthadana lairoi ko. Tombi ngangnariba mayamdu ngaktana tumina yengduna lay. Achau tapna. Tombi nang disida lakpaga ingaw ngawramani. Ai su gyan ga tadi tawrisi. Tombi nokfe tawraga. Sir, kemta khandida. Ngangnari ngai tanjaduda Nilam mamaga punna lai. Muthina. Kanano ada changai sina. Laimana. Haima, sidi Nilam mama chanina. Haima, sidi hekala amale. Achawna. Kanano Nilam hasina. Laima, magi fibam gadu semi aduga. Moiba, yum yengbala ini. Henry pisumdu suktok laga. Yum yengbai di. Laima kai haiduino khangdre. Kaino ne. Talaktuda tungda nupi ahom khak changai. Achawna. Kana no tungda mulai sina. Laima masadu humang kangli machinda tapna. Thobi koi natro lai sibo. Muthi nok laga. Ngasidi kumai nungai dori phajai. Laimana. Nilam noi lai ro. Nilam khoi mama machasu ngangi badu taba nate. Yum yeng batata loiri amuk toiba mamika kupte. Laiba amuksu. Somda phamo. Anidu mi laibaga amata khangde. Mathakta yeng dana chatpada Henry da yeshili. Nilam khangbai kai boy. Oh, sorry Kaka. Henry mamito lauk laga. Ha, Kaka ba. Achau laimada mamitu khani yengai. Laimasu karigumba khara thokani haiba masu khangli tawriba mayamduna. Nilam noklaga. Ine nachanupadu natrasa muraga rasi am laiye magun amatum mina thi hairasu aidi ngaureda paisa su pai natrani ima. Mama machadu noktana tawriba maongdu ayengba khaidi mitdari. Achau sauna laimada onsilaga. Mama, nang aduk wakhal yaudaba. Nilamna. Mama su phajai nachara si leibasisu phajai kaino. Ngasaidagi moina phajai hainaribadu atai kanam tanati muthidani. Tasengna Nilam mama machadu mamita sel khaktani uba atai karimta uba nati. Phajaba thiba karino khangde. Yomda selda ngaubani muthi oirasu leirage sida leire.
ꯃꯇꯨꯡꯗꯅ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯆꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯆꯥꯟꯅꯒꯗ꯭ꯔꯅ ꯏꯆꯥꯅꯨꯄꯤꯒ꯫ ꯂꯥꯛꯏꯕ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇ ꯃꯥꯏꯕꯤ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯔꯁꯨ ꯆꯥꯏꯔꯤ꯫ ꯃꯨꯊꯤꯅ, ꯀꯩꯅꯣ ꯃꯣꯏ ꯇꯧꯔꯤꯁꯤꯅ? ꯄꯣꯠꯁꯦꯝꯒ ꯇꯧꯔꯤꯖꯥꯠꯂꯣ? ꯃꯌꯥꯝ ꯉꯛꯅ, ꯍꯥ ꯀꯔꯤ? ꯂꯩꯃꯅ ꯆꯪꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯅꯪꯍꯧꯗꯦ ꯅꯤꯂꯝ ꯄꯥꯏꯁꯤꯟꯈꯤꯕ꯫ ꯅꯣꯏ ꯀꯅꯥ ꯀꯅꯥꯅꯣ? ꯍꯥ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯊꯣꯏꯕꯤꯅ, ꯅꯪ ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯗꯣꯔꯤꯕ ꯏꯃꯨꯡꯅꯤ꯫ ꯅꯤꯂꯝ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ, ꯀꯔꯤ? ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩꯁꯤꯗ ꯅꯪ ꯃꯤ ꯎꯁꯤꯠꯇꯕ꯭ꯔꯣ? ꯃꯥꯏꯕꯤꯗꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯁꯣꯏꯗꯅꯕ ꯆꯥꯏꯔꯤ꯫ ꯊꯣꯏꯕꯤ ꯃꯈ꯭ꯋꯥꯡꯗ ꯐꯤ ꯌꯦꯠꯂꯒ, ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯑꯩꯈꯣꯏꯗ ꯌꯦꯠꯀꯦ ꯈꯜꯂꯤꯕ? ꯅꯤꯂꯝ ꯃꯥꯏꯕꯤꯗꯨꯗꯒꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯄꯣꯠꯇꯨ ꯂꯥꯛꯇꯅ ꯃꯨꯜꯂꯒ ꯏꯟꯊꯣꯛꯏ꯫ ꯌꯨꯝ ꯑꯁꯤꯗ ꯄꯣꯠꯁꯦꯝ ꯂꯥꯏꯁꯦꯝꯕ ꯂꯥꯛꯏꯕ ꯅꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏꯌꯦ꯫ ꯃꯣꯏ ꯃꯁꯦꯟꯗꯨ ꯑꯣꯏꯅ ꯐꯣꯏꯗꯠꯅꯔꯛꯀꯗꯧꯔꯤ꯫ ꯈꯥꯝꯕꯒ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯇꯥꯟꯖꯥꯗꯨꯗ ꯀꯔꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯦ ꯇꯤꯈꯠꯇꯅ ꯂꯥꯎꯔꯛꯏ꯫ ꯋꯥꯍ! ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯆꯞ ꯂꯦꯞꯂꯒ ꯒꯦꯠꯂꯣꯝꯗ ꯌꯦꯡꯉꯛꯏ꯫